ngasi numida wairam phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maruibi I pausing meyamna thamjagi ahanbada paunil kol pausidi gi lakusaraga mai tamhodaba matamsing fukatna bathangsu numid yawna winter vacation gi matamsu hanthaduna syllabus mapungfana tam ngamhongna pathabak lokhalagani haukiba me ahumda hauduna thoklibi irang sina maram oiraga relief camp sahumgani fuga tereta leiba apunba mahairoi lising taraga mangaga samapan ga taraga mangagi manungda mahairoi lising taraga mangaga satrupani fuga mathoi lenga asna lemna mingsan biduna mahitamba phangkhre mingsan bagi percentage sada 98.27 ni haina education minister thanauzam basinda kumar phongdokre DIPR ki conference hall pangtokiba pawmisang unaba dur education एस की कमिश्नर हाइस ज्ञान प्रकाश डायरेक्टर एल नंदकुमार मद एजुकेशन यूगी जॉइंट डायरेक्टर संदीप कुमार सुसरिया की एजुकेशन मिनिस्टर टीएस बसंत कुमार मखा तारादुना हाय मणिपुर लैरिबा अपुनबि स्कूल लिसिंग मरिगा सत्रुक तरागा तरेट असि इरांग सिन मरम ओइरागा समर वेकेशन थादोकपगा लोइना लो एंड ऑर्डर की फिबम की मनुंगिना हांगबा ngamdana लैरंबा दु तंकक 9 जुलाई 5 दिगी हौना क्लास 1 दिगी 8 August 10 digi class 9 digi class 12 August 10 digi pre primary school sing amuhana hangdok pokhe ahan bada mairoi sing school karak pagi sang nemlam labu sutha sigi kungo homdoi digi di school ka pagi sang si sa da 15 ga teret oire relief camp oina lebi school kun ga taruk su athu bada hangdok na ba panam leire college tara su CFPF ki leiba amasum relief camp oibana hang ngamdana leire Hausu Pawi oina college ta Mairoi Samriga Kuntraga Mapan relief camp de lady relief camp de lady ba Mairoi singi da makta nodal officer sing haptuna makoi gi mathau taba singing sili makoina board amadi council da registration tawba amadi school college sing da admission tawbada paisa mat tinghandana tawbi ya hale amadi makoi gi mangkraba mahi tamaga mari leinaba che sang singi da mak lauthokpada social amat tinghandana lauthokali mai tam hodaba matam sing fukatna wa thang janumita no school back day hairam badu lairik tammanna ba madi winter vacation thabagi matam su festival gumba natana numit masing hantha duna syllabus mapung fana tambang ngamhongna na ba thabak lokhalagani displace toraba mairoi sing sigi damakta makoina lairik tamra sang masak sang mapung fana fongana na ba ministry de so ehen wa sentang bibina ba proposal thakrari amaromdana UN gi press release review madi rectify tawina ba takshin bagi India madi malem gi mapam kya da laidiba maitei sing worldwide signature campaign okre hauzik thokliba manipur gi irang sigi manungsana September mari da thoki ba thakdok ka mari lainana United Nations gi special reporters na thokpa Indians UN experts alarm by continuing Ibuses in Manipur haina mingthon ba press release asi misang mikai naiba balance laito yam asan mirai naiba oibana hiramasigi matang na UN na amukhana review modi rectify to biduna misang mikai naidaba mong press release thokpina ba India madi malem gi mafam kya da laidiba maitai sing na taksina ba gi wall wide signature campaign mangarang October 15 gi numidang pung 8 ka makhai digi hautokre hariba worldwide signature campaign si America Asia, Australia, Europe, amadi India da laidiba isil inaw khudimagna sarugya biyo haina CEC World Mighty Council gi General Secretary na thokpa sirol amana malem da laidiba mipung khudimagna sign tawina bakhangalakli UN na tholakliba press release asida World Mighty Council na yamna lumna lawi maramasna UN gumba normal oiba international organization amana Manipur thokliba crisis asigi matang da nakal amatagi yengdana na hongnana thijin biduna issue osi khangna balance oiba press release thokpina basu World Mighty Council gi meketigi sirol aduna appeal torakli makasa tharak poina kanglei pakki maira news ge to papaw khrana khulai paiba lup kiana asobu sil gi demand torakpadi gi Moirang gi SDO SDC Moirang yauna staff sing office ka ba ngamdabadagi Bisnupur DC office to oina thabak sure Manipur ki law and order ki phibam phalaktabag loinana Bisnupur district ki Moirang area da laidiba Manipur lenga ki loisang kaya haibadi SDC kumbi amadi SDO SDC Moirang amadi Moirang sub register office sing da khulai paibalu kyan asobu sel gi demand torakpagi mathakta pankriba loisang sing asigi makok thongbo officer sing amadi makhatap staff sing office ka duna thabak suba ngamdabadagi Bisnupur DC office to oin hauzik thabak subagi thabak sathare hairi Pauksi esina phangwa paugi matung inadi kumbi SDC
SDO Moirang SDC amadi Moirang sub register gi office ngasi Moirang college ki mayada rebini hairibo loisang singa sidanga sidigi sayol amagi mamang digi khulai paiba nup mapalomna yam laba senpham pigadabani haina demand toraki loinana mari lainaba official singda telephone singmu yamna toina tokshilактuna demand gi senpham adu pinaba khangalaki masidagi staff sing office ka tuna thabak suba kibadigi office ka ki hairi pausna office ki thabak dilepa yadabani na Mathakta pankriba SDC, SDO kumbi, Moirang sub register yauna puni staff kontraga mangarom, Hausuk Bisnupur district headquarter ladiba, DCU office ta office ka na thabak suri, mapam asidasu apik pakama da staff singi, pampam na singba su na laitabadagi, yam na wana thabak subagi thabak sathari, maruay na suribo office, workers sing di Manipur tukliba kangluk irang sigi manunga Bisnupur district SDC, SDO na kuan ba mapam sing da laiba, yum kya may sakit. Lau uba yadaba laupam kayano haibadu mayek singna khangdoklaga lenga ki meke digi pibi yaba tengbang pinabani loinana mayum thadoktuna lanjena duna relief camp da lairiba miyoi singna amuk masagi mayum da halaktuna laibi yaba mafamna singba khangdoktuna nauna khunda laita hanabagi thabak paikhatli haidi loinana haujik Bisnupur district ki singya ga tainana lakol kya lau lokpa matam oirakpa sida laumi singna aki ekhang laitana lau sing lokpa ngamnabagi dama thabak paikhatnabagi thabak su hairiba loisang singa sina yamna kana hotnari haidi Bisnupur DC office ta hongjinduna thabak suriba sigi maramdi DC office ta CRPF personal singamadi state security force matik sana ngak senbagi thabak paikat maramna mapam asida office kaduna thabak subani hari amaromda Moirang Sendra road ta leiriba Moirang municipality council asida sukulai paibalup kyan Achouba Sel gi demand torakpadagi staff singamadi makok thongbo official sing office ka ba kina badagi kanadre matam khara bide personal sinangak sendun office ka ba gi thabak toram khedubu sel gi demand tawbana henjelakpadagi makhatana Bisnupur DC office complex ta laktuna thabak subagi thabak Sathaba Hore Haibistari Amarondana BJP gi President Sardana Phungdoki Buwapam BJP Lenga Sigi Asoi Bising Kupsindana Bamadi Prazamiam Samam Naba Pokhana Sinmani Deba Brata BJP Manipur Pradesh ki President Sardana ngarang Kumalampak Youth Hostel Laiva Relief Camp the Paumising na Hangbu Wang Amada BJP gi MLA Taret Amadi Lenga Asiga Satminari MLA Ahum Puna Tarana Manipur gi separate administration amadi Union Territory Tanbigi Wap Mamata Leki Hausu Manipur Thukliba Kangluk Irang asi Congress Lengang na Asoi Bekia Tauramba na Thukpani Haina Phongdokiba Aran Bwapamni Hausu Paliba BJP Lenga asi ki Asoi ba Aran Bekia Pushinaba Amadi Prazamia Musamam Naba Pokhanaba Taurang ni Haina MPCC ki Vice President su oibada na tana wangang lai oidiba debata tana haikre wapamasi ngasi MPCC ki office ta pangtokiba paumising unaba ama da makna phongtokibani makna makata na hai lamdamasi ki puari da kokpanai dana lehoragadaba kangluki sathiraba irangasi BJP lenga sina thokwanba natrabati kanana thokwanba oigadawribano Tongan Laiba Amasima Pamliba MLA Taragi Matakta Kari Action Laukatabano Makoi Tantukrabadi Lenga Kaiganemadi Party Gimapangal Swantagani Haiduna Kankalibra Congress Party na Lenga Tuwaina Bukak Honakipalete Set Minister Matik Sadre Laibak Irang Lakshin Ngamdre Anobo Matik Sab Set Minister Amasilu Ngamdragana PR Tamuhavani Hauziksu Lenga Sin Awab Kami Yugnariba Miam Gitama Lokatpam Tokpa Tabak Amatama Pungpana Lokatri BJP gi President Sardana ngarang paumising hangbo hangda on khatuna haiki buwap mabidi Congress ki lenga matamda Gram Panchayat oiramba village mari Kangpokpi Kalapahar yauna District Autonomous Council onthoki Thangjingbu thangting haina onthokpa kaya si Congress ki matamda tawrambani hain haujuk thokliba leibaki sathirabi rang si laithoktuna puna bahonabada mari leinada buwapum kya phongdokiba ado haujuk ki leibaki issue si laithokna bahonabana ki Mana makata na hai haujuk lenga sina awaba mayuk nariba leibak miyam gi damakta lokhatpham tokpa thaba amata lokhatri miyambu kayam kuina relief camp da len ki gidori banangki BJP ki President Sardana thamkiba atopo wapam amagi pakhum piraduna makna hai lamdamasi district amadagi amada hongdo phungjin tawba haibisidi lenga amadi miyam gi kudong sana bani masi satnadaba amadi tawnadaba thaba amasu nati haiba yauna wapam kya thamki loinana ngarang Sardana maram sadaba wapam kya phongdokibadu BJP lengakna lengak sasan haitabadagi thokliba kangluk irang asi maike amada thaidokna bokhotna bani haiba wapam su phongdokhiyari atopa pawmana Border Town Morida Makhatana Commando Police Amadi IRB Sing Thazilakpa Tarabade Akan Makhongjang Sangsingani Koki NP Tenopal District ki
More border town Manipur Police Command amasum IRB sing masingena thamjinduna More da leidiba Kukizo community da aki ekang ponana bohonare More the state force thamba yaro habigi matana Kukizo community ki miyamna kongjang sangsin bada pamdaba thaudok sing tholaklabadi madugi texta adu DC amasum ASP Tenopal na pugadabani haina KNP Tenopal gi mekedi gi phungdorakli Makatana border town More the Manipur lengana commando amasum IRB sanghanbi yaro haina sunga sidigi akan bakongjang sangsin bawkre haina KNP Tenopal gi information and publicity gi thaupuriba Lunmin thangna press Tourakpa Sirol amana hairi Sirol sin hai ngasidi More border town si santi oiba mapma moire adubo district magistrate na curfew komthok gi matam tension kiba ahenbi state forcing Manipur lengana thajilangna ba hona ba sina More da leidiba Kukizo community gi miyoi singna khoirang khosauna ba haibadu ohale masidana tana Kuki singda miyot minai sa thalai amaramda More border town si da leidiba commando amasum IRB singna Loni yadaba mona thabak thoram kya tawi habisu border town asida leidiba Kuki CSO singna khangbaga loinana yamna kupna yingsinduna lakli phibam sing asida Tenopal gi DC na More lambi da lakpa registration number yaudaba gari sing phajana ba order thoki basi angapane Imphal tamna salaga hauju karamna gari gi registration number lawdaribana makatana More town Manipur Police Command amasum IRB sing thajilakpa thingna ba Kukizo community gi miyoi singna sangshiliba khongjang hanbe lairoi district asigi mafam kyada sangshiliba khongjang asida pamdaba thaudok sing tholakpa matamna district authority na madugi dai thapugada bani hainasu makatana phungdorakli atopa pawmana MS nongthongbam gun house hangdokre Manipur lenga ki home department gi makhada authorized dealer ama oina MS nongthongbam gun house haina mingthonba nongmai yonpham ngasi haunabi matungin Imphal East ki Porampat ayangpali Porampat police station gi SDPO RK Tesbir amadi Porampat OC na sarugyadon hangdokre hangdokpagi thoram asiga mari lenana MS ningthobam gun house ki proprietor nongthongbam lanchen mana hausiki matamda isangak thoksanabagi damakta guns license pairabasu nongmaigi mamal yamadagi leiba ngamnadabagi awaba kyamiyumnari masidagi kharadang oirabasu kokhanba oina ohong mamal amadi discount license nongmai phangona na gun house asi hangdokpani gun house asida government ki authorized oiraba nongmai makhal sing haibadi pump action te borgi nongmai sing amadi pistol na sing phangana ki Makasa tharak poina to papaw mune lokoi pat ki relief camp da leiba nupi amagi masa nupa khumalampa ki relief camp da saumbagi thoram pangthoki basi aranba thawongni bilki Bisnupur district ki lokoi pat ki nakal da district administration Bisnupur amadi local MLA ga khusamna duna hangni ba relief camp sida leibi nupi amabu khumalampa ta leiba youth hostel Manipur lenga na mirolbi nupi singi damakta hangli ba relief camp da kauraga BJP Manipur Pradesh ki president S Hadayawna saumbagi thoram pangthoklamba si aran ba thawni hiramasi gi matang na saumbagi thoram na sarugya ki S Sada amadi relief camp sibu salai ba secretary Nongdren khomana lale haina lebak miyam khangna sengdoraktrabati Bisnupur lokoi pata hangli ba apun bateng bang lup ki thaupu busing pham thadolagani haina lup asigi secretary Moirang them bilki na phungtokre wapa masing asi Bisnupur lokoi pat nakal da labor relief camp na pangthoki ba pawmi sing una ba mada bilki na phungtoki bini bilki na makhatana hai Bisnupur gi lokoi pat labor relief camp na tha taruk lerakhiba sungkham mahesh amadi ma ki loinabi rada si haukiba me Tarakatre ki Moirang College da labor relief camp tagi district hospital Bisnupura unanabagi damakta refer tarokhi maki phibam khara lubadagi rims ta am refer taraba matung me kungani thoida masano pa mapangjaki masigi matungda mirol bisingi oina laingak na Khumalampak youth hostel da hangliba relief camp da thamki adubo rada masamangna Bisnupur gi lokoi pat nakal da hangliba relief camp da laining haibidagi ambulance tharaga Khumalampak gi lawruraga lokoi pat ki relief camp sida amuk na hanki Mang hai adubu ngarang ikhang khawdana rada Imphal satkani haiduna sakraga Khumalampak ta hangli relief camp da handak pokhiba maki masanu pa saumbagi thoram BJP Manipur Pradesh ki Sada amadi bamona singma yauna pangthokiba si anga pokhawi apun batyang bang lup Bisnupur na salai relief camp da leibi inmate ama kaukhalaga Khumalampak youth hostel da leibi relief camp da saumbagi thoram pangthokpa si Bisnupur koipat nakal da leibi relief camp salai riba Lupu mingsathina bohana bani Khumalampak ta leiba relief camp salai riba kangbuna karigum amata taklamdana saumba haibisi yam lali maduna saumbagi thoramda sarugya khiba BJP Manipur Pradesh ki president Sadana makoina sathakhiba thawong adu lale haina lebak miyam khangna sengdokadabani karigum saumbagi thoram pangthoke haiba tarabasu Khumalampak youth hostel gi relief camp salai riba secretary Nongdren khomana Bisnupur lokoi pat relief camp salai riba Bisnupur apan baluk ki maphamda karigumba formality
ओइबा पाउ पीदबा हाइबसि यामना लाली करिगुमा बीजेपी मणिपुर प्रदेश की प्रेसिडेंट एस सरदा अमदि खुमल लंपाक यूथ हॉस्टल हांगलिबा रिलीफ कैम्प की सेक्रेटरी नोंगद्रेन खोमन लेबा उयामना खंगना अथुबा मतमना सेंगदोरक्तरबदि बिष्णुपुर डिस्ट्रिक्ट की लकोई पाता हांगलिबा रिलीफ सेंटर सि डिसॉल्व तौरगन हैकी मखासा थरक पोइना तो पापावना मणिपुर लेंगाना रिलीफ कैम्प द लैरिबा सिंगी रुपा करोड़ 6.13 काइथोकले चीफ मिनिस्टर था तरुक हेंजिलगलब कंगलोक इरांग असिना मरम ओइदुन लांजेनरक्तुना रिलीफ कैम्प सिंग संगजफम लौदुन लैरिबा मियोय लिसिंग हुमफुगा मथोइगा सहुमगा मार्फुगा तेरे की सेल गी तेंगबांग ओइना लुपा करोड़ तरुका चामगा कुंथ्रागा निपान काइथोक्रे हाइना चीफ मिनिस्टर एन बिरेना फोंदोक्रे चीफ मिनिस्टर ना हाना ट्विटर हाइना खंगनरम एक्स ता थादोरको वरोल मादा मयु मेकै थादोक्तुना रिलीफ कैम्प संगजफम लौदुन लैरिबा मियोय खुदिमक्ता था सिगी कुनगा मरि डिस्ट्रिक्ट कमिश्नर सिंगी खुथांगदा लुपा लिसिंग सेल की तेंबांग ओइना फोंगदुन लाक्ली तेंबांग असि रिलीफ कैम्प सिंग द लैरिबा मियोय सिंगना निंगथम थासु संगसिलकपना मसा मसा गी फिरोल अमदि अतै मथौ ताबा पोलम सिंग लैबदा खरद ओइरबसु मतेंग ओइना बपीबनाइखि चीफ मिनिस्टर मखातना फोंदोखिबदा रिलीफ कैम्प सिंग द हौजिक लैरिबा मियोय लिसिंग हुमफुगा मथोइगा सहुमगा मार्फुगा तेरे असिदा सेल गी तेंबांग फंगननबा डीसी सिंगी खुथांगना अपनबा सेनपम लुपा करोड़ लिसिंग तरुका चामगा कुंथ्रागा निपान थादोखरे स्टेट लेंगा असिना फुरुकी खेनबा थमदना इरांग असिना सुगलबा मियोय खुदिमक्ता मखाताना सेल गी तेंबांग फंगनखिगने स्वाइखि लोइनना हौजिक तुआन रिलीफ कैम्प सिंग द लैरिबा अपनबा माहिरोय सिंगी मनुंगदा सादा 98.28 की स्कूल सिंग द मिंगसले एजुकेशन एस डिपार्टमेंट ना रिलीफ कैम्प खुदिमक की नोडल ऑफिसर अममम हापगा लोइनना कंट्रोल रूम अमा हांगदोक्तुना हारिबा माहिरोय सिंग असिगी मथौ ताबा दिल्ली डाटा खोंगटपगी थबक पैखली हाइखिनसु पाउसिदसु मखाताना फोंदोरकली लोइसलकपोइना तेंतंग ना तोप पावमना ओजा ट्रांसफर तब यानिंग द यूनियन थौबाल कॉलेज की केमिस्ट्री डिपार्टमेंट की असिस्टेंट प्रोफेसर एमडी अब्दुल खलीफ अतोप कॉलेज ट्रांसफर तौनबा हायर एंड टेक्निकल एजुकेशन डिपार्टमेंट थोकिबा ऑर्डर ककपियु हाइना थौबाल कॉलेज स्टूडेंट यूनियन ताक्सिलकली यूनियन असिना थादोरकपा सिरोल अमदा एमडी अब्दुल खलीफ असि कॉलेज असिगी अमता गायरबा बायोकेमिस्ट्री सब्जेक्ट ताकपि तंबिरिबो जानि NAP कोर्सिंग दा अमदी केमिस्ट्री ऑनर्स फिफ्थ सेमेस्टर दा बायोकेमिस्ट्री सिलेबस दा साउना मफम कलिबा सब्जेक्ट असिदा ओजा असिना अखाकपा अमता थमदना माहिरोइसिंग ताकपि तंबिरिबनि मरमसिना ओजा असिबु ट्रांसफर तौनबा लेंगा की ऑर्डर यानिंग दे अथुपु मतमना ऑर्डर दु ककपियु हाइदि अदु हौजिकोइनदि म्याम पाउसिसु मतांग सलु सिनजरगे मसु म्याम पुना नोबा अपडेट ngamiनसि